Assalamualaikum warahmatullahi wabarakatuh. Alhamdulillah. Ekoi mamangi video da namaz ki faraz sing, namaz ki wajib sing khangmin nakre. Ngasigi asidi namaz ki sunnat ki matang dani. Namaz ki sunnat sing asisu khang badarkar ni. Namaz ki faraz thadok bataragadi ekoi na soliba namaz tu oiraroi. नमाज अदु हल्लगनी नमाज की वाजिब थदोक लगना एखोइना सोलिबा नमाज अदु नमाज तु लोइद्रिङैदा निंगसिंगलक्पा तारगदी नमाज अदु सजदा सहू तौरगा लोइसनगनी अदु करिगुम्बा नमाज की सुन्नसी पुन्ना यंखै हुमदोइनी यंखै हुमदोइ सिदगी एखोइना करिगुम्बा अम्मा कौथोकपदगी नानथोखरे थदोखरे अदुगा नमाज से सुम लोइसनखरे अदोइबा तारगदी नमाज तो हनबगी दरकार सु ओइरोइ नमाज तो सजदा सहू तौबगी दरकार सु ओइरोइ सुन्नत सिंग असि थादोकपा अदुना मरम ओइरगा सवाबती फंगफम थोकबा मफुम फाना फंगदबा सवाब अदुमक फंगबदी ngamloi हंथगनी अदुना नमाज की सुन्नत सिंग असि एखोइना फजना पांगथोकलगा सोनगदौरिबसि नमाज की सुन्नत खंगलबा मतुंगदनी नमाज की सुन्नत सि खंगबा तारगदी एखोइना सोलिबा नमाज सि सुन्नत अदु पांगथोखराब्रा पांगथोकताबिदा सोलिब्रा हाइबासि खु खुदिंगबा खंगबा ngamgani अदु सिगी सुन्नत असिगी तरिकादा सुन्नत एंखै हुमदोइसि नानथोकतना चेक्सन्ना फजना सोनबा तारगदी एखोइना सोलिबा नमाज अदुगी सवाब अदु मफुम फाना फंगनी अदुना सि मुसलमान खुदिंगमक नुपा नुपी खुदिंगमकना नमाज की सुन्नत सिंग असिबु खंगबसी याम दरकार नि खंगदब सुक्या यादे कयाम हाइबदी लेपा अमसुंग खुद अनिमक थंगतपा असिदा सुन्नत तरुक नि लैरिसी अहानबदा तकबीर तहरीमा हाइबा मतमदा चुमना लेपा अमसुंग कोक नोन थदबिदा तकबीर तहरीमा हाइबा असि सुन्नत अनिसुबदा तकबीर तहरीमा हाइबा मतमदा खुद अनिमक नाम फा फाउबा थंगतपा अदो खुद थंगतलिबा अदु खुदना नाकोंग सोकपगी तंगाई फदबो ओइदे नाकोंग सोकतबा यादे हाइबा लैते अहुम सुबदा खुबाक अनिमक किबलागी मैकैदा ओलहनबा मरी सुबदा खुसा सिंग मसागी फिफमदा थंबा हाइबदी काहेना संदोकपसु ओइहनदबा अमसुंग काहेना सुपचललगा थंबसु ओइदबा चौराक पाइफेट मसागी लैरिबा मोंग अदुदा थंबा मंगा सुबदा खोंग अनिगी मरक्ता यामद्रबदा खुसा मरीगी चांगदा लापना हनबा अमसुंग खोंजा सिंग अदु किबलारोमदा ओलहनबा तरुक सुबदा लेपा मतमदा सजदा तफमदा मित असि येंगबा सि लेपा अमसुंग खुद थंगतपा सिगी सुन्नत तरुक अदुनी खुद पुनबसिदा सुन्नत मरीनी अहानबदा येत थंगबा खुद की खुबाकना ओइ थंगबा खुद की खुनमदा थंबा अनि सुबदा खुपी अमदी खुनाव बिना खुजिंगदा कोइसललगा पाइबा हदि कोनसललगा पाइबा अहुम सुबदा मयाइगी खुसा अहुम अदु खुदांग मथक्ता थंबा मरी सुबदा खोइ मखादा खुद पुनबा हारिबसी नुपा ओइबा सिंगिनी अदो रुकुदा सुन्नत मपन्नी लैरिबसी अहानबदा रुकुगी तकबीर तहरीमा हाइरगा रुकु चतपा अनि सुबदा रुकुदा खुद अनिमक पाइबा अहुम सुबदा खुउ पाइबदा खुसा सिंग संदोकलगा पाइबा मरी सुबदा खुगोम अनि चपतिंग हनबा कोलहनदबा मंगा सुबदा नंगन चुमना थंबा तरुक सुबदा कोक अमदी ख्वांग मान हनबा अमसुंग खोंगथक्ता येंगबा कुचतपा मतमदा मिटसी खोंगथक्ता येंगबा तरे सुबदा रुकुदा यामद्रबदा सुबहान रब्बियल अज़ीम अहुमलक हाइबा निपान सुबदा रुकुदगी हौगलकपदा इमामना समी अल्लाहु लिमन हमीदा हाइबा अमसुंग मुक्तदी सिंगना रब्बना लकल हम्द हाइबा अमसुंग करिगुम्बा नैतुम सोनबा नमाज ओइरगदी अनिमक पुन्ना हाइगनी हाइबदी समी अल्लाहु लिमन हमीदा अमसुंग रब्बना लकल हम्द अनिमक असि नैतुम सोनबा मिसकना अनिमक हाइगनी मापन सुबदा रुकुदगी हौगलगा फजन्ना चुमना लेपलंबा सि रुकुगी सुन्नत मापन्नी सजदा चतपगी सुन्नत अहुमनी अहानबदा तकबीर हाइरगा सजदा चतपा अनि सुबदा सजदा चतपा मतमदा कोक अमदी थबाक नोन थदबा चुमना थंबा अहुम सुबदा अहानबदा खुउ अनिमक लैमाइदा थंबा मथंगदा खुद अनिमक लैमाइदा थंबा मथंगदा नातोन मथंगदा लैबक सुमाइना मथंग थमलकपा अहुम सुबदा सजदा चतपगी सुन्नत अहुमनी अहानबदा तकबीर तहरीमा हाइरगा सजदा चतपा अनि सुबदा सजदा चतपा मतमदा कोक अमदी थबाक नोन थदबिदा चुमना थंबा अहुम सुबदा अहानबा खुउ लैबाक खुउ अनिमक असि लैमाइदा थंबा मथंगदा खुद अनिमक असि लैमाइदा थंबा मथंगदा नातोन मथंगदा लैबक लैमाइ मथक्ता थंबा सि मथंग मनाउ नाइना
ꯂꯩꯕꯥꯛꯇ ꯊꯝꯃꯛꯄ ꯑꯁꯤ ꯍꯥꯏꯗꯤ ꯇꯧꯔꯛꯄ ꯁꯖꯗꯥ ꯇꯧꯔꯛꯄ ꯑꯁꯤ ꯁꯨꯟꯅꯠꯅꯤ ꯁꯖꯗꯥꯗ ꯁꯨꯟꯅꯠ ꯃꯥꯄꯟꯅꯤ ꯑꯍꯥꯟꯕꯗ ꯈꯨꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯖꯗꯥ ꯇꯧꯕ ꯑꯅꯤꯁꯨꯕꯗ ꯁꯖꯗꯥ ꯅꯥꯇꯣꯟ ꯑꯃꯁꯨꯡ ꯂꯩꯕꯛ ꯑꯅꯤꯃꯛ ꯂꯩꯃꯥꯏꯗ ꯇꯥꯕ ꯍꯥꯏꯗꯤ ꯊꯝꯕ ꯑꯍꯨꯝꯁꯨꯕꯗ ꯁꯖꯗꯥ ꯄꯨꯛ ꯐꯩꯒꯟꯗꯒꯤ ꯇꯣꯉꯥꯟ ꯊꯝꯕ ꯄꯨꯛꯀ ꯐꯩꯒꯟꯒ ꯅꯞꯁꯟꯅꯍꯟꯗꯕ ꯃꯔꯤꯁꯨꯕꯗ ꯄꯥꯝꯕꯣꯝ ꯅꯥꯊꯤꯟꯗꯒꯤ ꯇꯣꯉꯥꯟ ꯊꯝꯕ ꯍꯥꯏꯗꯤ ꯄꯥꯝꯕꯣꯝꯒ ꯅꯥꯊꯤꯜ ꯑꯁꯤꯒ ꯁꯝꯖꯟꯅꯍꯟꯗꯕ ꯇꯣꯉꯥꯟ ꯇꯥꯍꯟꯕ ꯃꯉꯥ ꯁꯨꯕꯗ ꯈꯨꯅꯤꯡ ꯂꯩꯃꯥꯏꯒ ꯄꯛꯅꯍꯟꯗꯕ ꯇꯔꯨꯛ ꯁꯨꯕꯗ ꯁꯖꯗꯥ ꯌꯥꯝꯗ꯭ꯔꯕꯗ ꯁꯨꯕꯍꯥꯅ ꯔബ്ꯕꯤꯌꯜ ꯑꯑꯂꯥ ꯑꯍꯨꯝꯂꯛ ꯍꯥꯏꯕ ꯇꯔꯦꯠ ꯁꯨꯕꯗ ꯁꯖꯗꯥ ꯇꯧꯔꯤꯉꯩꯗ ꯈꯣꯡꯁꯥꯁꯤꯡꯕꯨ ꯂꯩꯃꯥꯏꯗ ꯊꯝꯕ ꯀꯤꯕ꯭ꯂꯥꯔꯣꯝꯗ ꯑꯣꯜꯍꯟꯕ ꯅꯤꯄꯥꯜ ꯁꯨꯕꯗ ꯁꯖꯗꯥꯒꯤ ꯃꯇꯝꯗ ꯈꯨꯠꯁꯥꯁꯤꯡ ꯄꯛꯁꯟꯅꯍꯟꯕ ꯃꯥꯄꯟ ꯁꯨꯕꯗ ꯁꯖꯗꯥꯒꯤ ꯃꯇꯝꯗ ꯅꯥꯇꯣꯟꯗ ꯃꯤꯠꯌꯦꯡ ꯊꯝꯕ ꯍꯥꯏꯕꯗꯤ ꯃꯤꯠꯁꯤ ꯁꯖꯗꯥ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝꯗ ꯅꯥꯇꯣꯟꯗ ꯌꯦꯡꯒꯅꯤ ꯁꯖꯗꯥꯗꯒꯤ ꯍꯧꯒꯠꯂꯛꯄꯒꯤ ꯁꯨꯟꯅꯠ ꯑꯍꯨꯝꯅꯤ ꯑꯍꯥꯟꯕꯗ ꯁꯖꯗꯥꯗꯒꯤ ꯍꯧꯒꯠꯂꯛꯄꯗ ꯇꯛꯕꯤꯔ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯄ ꯑꯅꯤꯁꯨꯕꯗ ꯁꯖꯗꯥꯗꯒꯤ ꯍꯧꯒꯠꯄ ꯃꯇꯝꯗ ꯀꯣꯛ ꯑꯃꯗꯤ ꯊꯕꯥꯛ ꯆꯨꯝꯅ ꯊꯝꯕ ꯅꯣꯟꯊꯗꯕ ꯑꯍꯨꯝꯁꯨꯕꯗ ꯁꯖꯗꯥꯗꯒꯤ ꯍꯧꯒꯠꯄꯗ ꯑꯍꯥꯟꯕ ꯂꯩꯕꯛ ꯃꯊꯪꯗ ꯅꯥꯇꯣꯟ ꯃꯊꯪꯗ ꯈꯨꯠ ꯑꯔꯣꯏꯕꯗ ꯈꯨꯎ ꯍꯧꯒꯠꯄ ꯁꯤ ꯁꯖꯗꯥꯗꯒꯤ ꯍꯧꯒꯠꯂꯛꯄꯒꯤ ꯁꯨꯟꯅꯠꯅꯤ ꯑꯍꯨꯝꯁꯤ ꯑꯗꯨꯒ ꯀꯥꯏꯗꯥ ꯐꯝꯕꯒꯤ ꯁꯨꯟꯅꯠ ꯇꯔꯨꯛꯅꯤ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ ꯌꯦꯠꯀꯤ ꯈꯣꯡ ꯆꯨꯡꯈꯠꯄ ꯑꯃꯁꯨꯡ ꯑꯣꯏꯒꯤ ꯈꯣꯡ ꯁꯟꯗꯣꯛꯂꯒ ꯃꯊꯛꯇ ꯐꯝꯕ ꯑꯃꯗꯤ ꯌꯦꯠꯀꯤ ꯈꯣꯡꯁꯥꯁꯤꯡ ꯀꯤꯕ꯭ꯂꯥꯔꯣꯝꯗ ꯑꯣꯜꯍꯟꯕ ꯑꯅꯤꯁꯨꯕꯗ ꯈꯨꯠ ꯑꯅꯤꯃꯛ ꯐꯩꯒꯟꯗ ꯊꯝꯕ ꯑꯃꯁꯨꯡ ꯇꯝꯄꯥꯛꯇ ꯃꯤꯠꯌꯦꯡ ꯊꯝꯕ ꯀꯥꯏꯗꯥ ꯐꯝꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯑꯁꯤ ꯇꯝꯄꯥꯛꯇ ꯌꯦꯡꯒꯅꯤ ꯑꯍꯨꯝꯁꯨꯕꯗ ꯀꯥꯏꯗꯥꯗ ꯇꯁꯍꯨꯗ ꯁꯣꯟꯕ ꯃꯔꯤꯁꯨꯕꯗ ꯇꯁꯍꯨꯗꯇ ꯌꯦꯠ ꯊꯪꯕ ꯈꯨꯠꯀꯤ ꯈꯨꯠꯌꯥꯏꯒ ꯈꯨꯄꯤꯒ ꯔꯥꯎꯟ ꯇꯥꯍꯜꯂꯒ ꯑꯇꯣꯞꯄ ꯔꯥꯎꯟ ꯇꯥꯍꯜꯂꯒ ꯂꯥ ꯏꯂꯥꯍꯥꯗ ꯈꯨꯗꯣꯝꯕꯤ ꯊꯥꯡꯒꯠꯄ ꯑꯃꯁꯨꯡ ꯏꯜꯂꯜꯂꯥꯗ ꯊꯥꯊꯕ ꯃꯉꯥ ꯁꯨꯕꯗ ꯑꯔꯣꯏꯕ ꯀꯥꯏꯗꯥꯗ ꯗꯔꯨ ꯁꯔꯤꯐ ꯁꯣꯟꯕ ꯇꯔꯨꯛ ꯁꯨꯕꯗ ꯗꯔꯨ ꯁꯔꯤꯐꯀꯤ ꯃꯇꯨꯡꯗ ꯗꯨઆए ꯃꯥꯁꯨꯔꯥ ꯁꯣꯟꯕ ꯁꯤ ꯀꯥꯏꯗꯥ ꯐꯝꯕꯒꯤ ꯁꯨꯟꯅꯠ ꯇꯔꯨꯛꯅꯤ ꯁꯂꯥꯝ ꯂꯩꯊꯣꯛꯄꯒꯤ ꯁꯨꯟꯅꯠ ꯅꯤꯄꯥꯟꯅꯤ ꯑꯍꯥꯟꯕꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯁꯂꯥꯝ ꯂꯩꯊꯣꯛꯄ ꯑꯅꯤꯁꯨꯕꯗ ꯑꯍꯥꯟꯕꯗ ꯌꯦꯠꯂꯣꯝ ꯊꯪꯕ ꯁꯥꯏꯠꯇ ꯁꯂꯥꯝ ꯂꯩꯊꯣꯛꯄ ꯑꯅꯤꯁꯨꯕꯗ ꯑꯣꯏꯔꯣꯝ ꯊꯪꯕ ꯁꯥꯏꯠꯇ ꯁꯂꯥꯝ ꯂꯩꯊꯣꯛꯄ ꯑꯍꯨꯝꯁꯨꯕꯗ ꯁꯂꯥꯝ ꯂꯩꯊꯣꯛꯄ ꯃꯇꯝꯗ ꯇꯨꯡꯗ ꯐꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯈꯖꯥꯏ ꯃꯥꯏ ꯑꯁꯤ ꯎꯕꯒꯤ ꯆꯥꯡ ꯐꯥꯎꯕ ꯉꯛꯁꯤ ꯂꯩꯊꯣꯛꯄ ꯌꯦꯠꯇꯁꯨ ꯑꯣꯏꯗꯁꯨ ꯃꯔꯤꯁꯨꯕꯗ ꯏꯃꯥꯝꯅ ꯃꯨꯛꯇꯗꯤꯁꯤꯡ ꯐꯔꯤꯁꯇꯥꯁꯤꯡ ꯑꯃꯗꯤ ꯑꯐꯕ ꯖꯤꯟꯅꯥꯁꯤꯡꯒꯤ ꯅꯤꯌꯠ ꯇꯧꯕ ꯁꯂꯥꯝ ꯂꯩꯊꯣꯛꯄ ꯃꯇꯝꯗ ꯃꯉꯥꯁꯨꯕꯗ ꯃꯨꯛꯇꯗꯤꯁꯤꯡꯅ ꯏꯃꯥꯝ ꯐꯔꯤꯁꯇꯥꯁꯤꯡ ꯑꯐꯕ ꯖꯤꯟꯅꯥꯁꯤꯡꯒꯤ ꯑꯃꯁꯨꯡ ꯌꯦꯠꯑꯣꯏꯗ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯅꯤꯌꯠ ꯇꯧꯔꯒ ꯁꯂꯥꯝ ꯂꯩꯊꯣꯛꯄ ꯇꯔꯨꯛ ꯁꯨꯕꯗ ꯃꯨꯟꯐꯔꯤꯠ ꯍꯥꯏꯕꯗꯤ ꯅꯥꯏꯇꯣꯝ ꯅꯃꯥꯖ ꯁꯣꯟꯕ ꯁꯤꯡꯅ ꯁꯨꯞꯅꯒꯤ ꯐꯔꯤꯁꯇꯥꯒꯤ ꯅꯤꯌꯠ ꯈꯛ ꯇꯧꯕ ꯇꯔꯦꯠ ꯁꯨꯕꯗ ꯃꯨꯛꯇꯗꯤꯁꯤꯡꯅ ꯏꯃꯥꯝꯒ ꯂꯣꯏꯅꯅ ꯁꯂꯥꯝ ꯂꯩꯊꯣꯛꯄ ꯅꯤꯄꯥꯜ ꯁꯨꯕꯗ ꯑꯅꯤꯁꯨꯕ ꯁꯂꯥꯝꯒꯤ ꯈꯣꯟꯖꯦꯜ ꯑꯍꯥꯟꯕ ꯁꯂꯥꯝꯗꯒꯤ ꯇꯞꯊꯍꯟꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯗꯤ ꯈꯔ ꯈꯦꯠꯅꯕ ꯁꯨꯟꯅꯠ ꯈꯔ ꯂꯩ ꯍꯥꯏꯔꯤꯕ ꯁꯨꯟꯅꯠ ꯑꯗꯨꯗꯤ ꯃꯉꯥꯅꯤ ꯑꯍꯥꯟꯕꯗ ꯅꯨꯄꯤꯁꯤꯡꯅ ꯇꯛꯕꯤꯔ ꯇꯍ꯭ꯔꯤꯃꯥ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯠ ꯑꯅꯤꯃꯛ ꯂꯦꯡꯖꯨꯝ ꯐꯥꯎꯕ ꯊꯥꯡꯒꯠꯀꯅꯤ ꯈꯨꯠ ꯑꯗꯨ ꯈꯨꯗꯩ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯣꯏ ꯑꯅꯤꯁꯨꯕꯗ ꯅꯨꯄꯤꯁꯤꯡꯅ ꯊꯕꯥꯛꯇ ꯈꯨꯠ ꯄꯨꯟꯒꯅꯤ ꯑꯃꯁꯨꯡ ꯌꯦꯠꯀꯤ ꯈꯨꯕꯥꯛꯅ ꯑꯣꯏꯒꯤ ꯈꯨꯅꯝꯗ ꯊꯝꯒꯅꯤ ꯑꯍꯨꯝꯁꯨꯕꯗ ꯔꯨꯀꯨ ꯇꯧꯕꯗ ꯅꯨꯄꯤꯁꯤꯡꯅ ꯈꯖꯤꯛꯇꯪ ꯈꯨꯠꯅ ꯈꯨꯎ ꯁꯣꯛꯄ ꯐꯪꯕ ꯐꯥꯎꯕꯒꯤ ꯆꯥꯡ ꯅꯣꯟꯊꯒꯅꯤ ꯅꯝꯒꯟ ꯌꯥꯝ ꯇꯤꯡꯍꯜꯂꯣꯏ ꯈꯨꯠ ꯑꯅꯤꯃꯛ ꯈꯨꯎꯗ ꯊꯝꯒꯅꯤ ꯄꯩꯁꯜꯂꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯁꯨꯞꯆꯤꯜꯂꯒ ꯔꯨꯀꯨ ꯇꯧꯒꯅꯤ ꯃꯔꯤꯁꯨꯕꯗ ꯅꯨꯄꯤꯁꯤꯡꯅ ꯁꯖꯗꯥꯗ ꯈꯣꯡ ꯑꯅꯤꯃꯛ ꯅꯨꯄꯥꯒꯨꯝꯅ ꯆꯨꯝꯅ ꯌꯨꯡꯈꯠꯂꯒ ꯊꯝꯂꯣꯏꯗꯕꯅꯤ ꯌꯦꯠꯂꯣꯝꯗ ꯐꯩꯊꯔꯒ ꯁꯨꯞꯆꯟꯅꯔꯒ ꯁꯖꯗꯥ ꯇꯧꯒꯅꯤ ꯄꯨꯛꯀ ꯐꯩꯒꯟꯒ ꯅꯞꯁꯤꯟꯅꯍꯟꯒꯅꯤ ꯄꯥꯝꯕꯣꯝ ꯑꯅꯤꯅ ꯅꯥꯊꯤꯟꯗ ꯄꯛꯁꯟꯅꯍꯟꯒꯅꯤ ꯑꯃꯁꯨꯡ ꯈꯨꯗꯥꯡ ꯑꯅꯤꯃꯛ ꯂꯩꯃꯥꯏꯗ ꯊꯝꯒꯅꯤ ꯍꯥꯏꯗꯤ ꯂꯩꯃꯥꯏꯗ ꯇꯥꯍꯟꯒꯅꯤ ꯃꯉꯥ ꯁꯨꯕꯗ ꯅꯨꯄꯤꯁꯤꯡꯅ ꯀꯥꯏꯗꯥꯗ ꯈꯣꯡ ꯑꯅꯤꯃꯛ ꯌꯦꯠ ꯊꯪꯕ ꯅꯥꯀꯜꯂꯣꯝꯗ ꯐꯩꯊꯔꯒ ꯐꯝꯒꯅꯤ ꯑꯃꯁꯨꯡ ꯈꯨꯠ ꯑꯅꯤꯃꯛ ꯐꯩꯒꯜꯗ ꯊꯝꯒꯅꯤ ꯑꯃꯁꯨꯡ ꯈꯣꯡꯁꯥꯁꯤꯡ ꯄꯛꯁꯟꯅꯅ ꯊꯝꯒꯅꯤ ꯃꯉꯥ ꯑꯁꯤ ꯅꯨꯄꯥꯁꯤꯡꯒ ꯅꯨꯄꯤꯁꯤꯡꯒ ꯈꯦꯠꯅꯕ ꯁꯨꯟꯅꯠ ꯑꯗꯨ ꯄꯨꯟꯅ ꯂꯦꯞꯄ ꯑꯃꯁꯨꯡ ꯈꯨꯠ ꯑꯅꯤ ꯊꯥꯡꯒꯠꯄꯗ ꯁꯨꯟꯅꯠ ꯇꯔꯨꯛ ꯂꯩꯔꯦ ꯈꯨꯠ ꯄꯨꯟꯕꯗ ꯁꯨꯟꯅꯠ ꯃꯔꯤ ꯂꯩꯔꯦ ꯔꯨꯀꯨꯒꯤ ꯁꯨꯟꯅꯠ ꯃꯥꯄꯜ ꯂꯩꯔꯦ ꯁꯖꯗꯥ ꯆꯠꯄꯒꯤ ꯁꯨꯟꯅꯠ ꯑꯍꯨꯝ ꯂꯩꯔꯦ ꯁꯖꯗꯥꯒꯤ ꯁꯨꯟꯅꯠ ꯃꯥꯄꯟ ꯁꯖꯗꯥꯗꯒꯤ ꯍꯧꯒꯠꯂꯛꯄꯒꯤ ꯁꯨꯟꯅꯠ ꯑꯍꯨꯝ ꯀꯥꯏꯗꯥ ꯐꯝꯕꯒꯤ ꯁꯨꯟꯅꯠ ꯇꯔꯨꯛ ꯁꯂꯥꯝ ꯂꯩꯊꯣꯛꯄꯒꯤ ꯁꯨꯟꯅꯠ ꯅꯤꯄꯥꯟ
नुपी अमसुंग नुपागा खेतनाबा सुन्नत नुपी खक्तंग खेतनाबा सुन्नत मंगा असिगा पुन्ना पुनसल्लगा नमाज तो सुन्नत यंखैगा हुमदोइनी सी यंखैगा हुमदोइ सी इंशाअल्लाह अखोय खुदिंगमक अमा फावा नानथोक हंदना नमाज सोनबा ngambagi Allah na tawfik pinabibo isano wama alayna illa al bala